Imphal West District Cyber Crime Police na Hairok Municipal Council ki 1 number 6 ki councillor amasung Municipal Council asigi vice chairperson oiba miyoy ma ngase yuk faduna pukre hairi pawsina hai Police na fagat kraba miyoy dude Hairok Part 2 Bajar mamangdagi thoksom Birijit chahini fu apokpa laikhidraba Khelendro kawi maku police na fagat khibagi thawong adu yaningda phongdoktuna lekai gi mera paibi amadi Fine Society Club ki thongmi singna Hairok Kaithel mamangda wakat mifam chathakre wakan mifam aduda sarki akiba singna fajin kiba Birijit condition amata yaudana thadurau Birijit phaba yaningde amadi micham phaba yaroi haibina chingba wahai sing thaba placard kya su sizinaki wakan mifam aduda sarki akiba Fine Society Club ki General Secretary Ningthauzam Sanatomban hai ngasi Cyber Crime Police na fajin kriba Birijit haiba miyo esi micham ni mahag Hairok Municipal Council ki Ward number 6 ki councillor amasung Municipal Council asigi vice chairman ki fam pairiba miyo ni mahag po condition amata yaudana atuba matam thadurukadabani Birijit na Facebook ta thagaluba post amaga mari leinana mahag po phabo oiramgani haibagi chingnaba lei matang asida leibang asigi constitution na ningtamna wangang bagi hak piribasi lamdam asigi oina chatnadrabra amadi maram chadan micham amabu ngamni habigi matagum hektamak pharibasi achumba thawongra haibasi achaubo wahang moiragli haina sumahang na makatana phongdokhi Hairok Municipality की काउंसिलिंग की ओना लेबीरी बाइस काउंसिलर थोसोम बिरजित सिंह महाक मरम लेतना कोई फागी बगी मरम दा साइबर क्राइम ना फागी हाइबगी मरम साता आमदना फागी मरम दा कोई लेकाय मियाम ना पुनः प्रोसेस तो बनी अखोय हुजिक लेजरी बा पॉइंट दी कोई करी मरम की दमक कोई बिचम प्रजा फारे बनो अमदी लेरिबा कंडीशन लेरिबा पोर सिदा कोई साइबर क्राइम ना और सो सिना फाबनी अदुर फाबने लेबीरी बा फार बे जगह उदा कोई हाइबिरा मदा बने कोई पोस्ट अमा शेयर तौरबगी दमक कोई Facebook ta any social media da post am share ta urbogi da ma koi maina phaba punba manipur da koi ain lei trabara tari maram de ma phari bana koi freedom of speech lei da bagi nom da koi prajamyam da so ain to bipa government na mantu government na to bipa se koi janing de prajamyam saite ge amadi koi Fine Society ki saite ge koi janing de maram maduna lekai sigi amadi full sigi manipur praja gi government na lei biri ba se koi maram lei tana ba tari maram gi da ma Hari bano hai bado ko janing to bokong do ko ina ko imai be sin puno protest to minamne